packing tawjaraga akhoi bunker da duty tariba singi pack tawraga hujik thinba kharama punakhre kharama hujik la ani hai ngasi tarik 15 tha November gi 2024 gi nungthinda akhoi yaripok 24/7 supporter team na akhoi saiton harib lamda masida awana taraba mayam khunja singi damakta mateng pangbiramba cheng hawai kayama pibiramba akhoi saiton gi maira paibi singna thagat pa phongdok chari akhoi chai sing hujik langba loisalae akhoi packing tawjaraga akhoi bunker da duty tariba singi pack tawraga hujik thinba kharama punakhre kharama hujik la ani haidana akhoi packing tawjabani akhoi hainingai leitana ibung yauramagasoi ibung ipa sing mayamna lakpiramdana akhoi saiton sida mateng pangbiramai dabakta hanna thagat pa phongdok chari mayamsu punna yaifaminasi akhoi su yaifaba oijarage